Mayai Kaba Nisabu Marufang Namanghan Nabagi Pandam the Linkat Kiba Anti-Narcotic Drug Organization Kanglai Park Kitaret Subamapok Kumon Torab Ngase Taubal Mela Ground Community Hall the Pang Tokre Toramadu da Kangabok ACG MLA Okram Surjukumar and Dokki President Chinkai Luangcha Nabki SP Watambasu Taubal Apunbalup ki President Rameshwar Waikha Amadi Private School Development Council Taubal ki President Jotin Salam na Atoiba Mitong Toramapu Amadi Akanaba Mitong Singway Kibagalunina Health Services Manipur gi Tabak Tagi Potharaba Senior Psychiatrist Dr. Haubizam Angom Chana Wangangloy Uina Sarukyaki Toramaduga Marilena Atoiba Mitong gi Warol Piradona MLA Okram Surjukumar na Haikibada Haugalak Liba na Harol Kaya Yauna Hauzik Hiram Kuding Makta Manipurasi Awaba Tangkak Amada Lady Bani Masigi Matakta Hauzik Lamdam Masida drug ki chaiteng fanglaga leihoba se lairaba imungna ayamba oibra khali hariduna paisa paiba singna leiraga angang singda tharani adudage drug na laichu horani leiba ngamaktaba matamdadi huran chinthi mayam ama thokpagi maram amasu oiribani haiki lamda masida hauzik hiram kayada awaba mayok nabana ha singda matamatamgi matungina thabak sing fanglataba senthok lambi leiraktaba mayam asinasu drug seasonaba hengalakpagi machak amasuni maram aduna aikoi khudingmakna hiram asida choba thodang amamam lofam thoki Haiki, Magna Makatana Hai, Mayai Kabanisa, Thingba Lady Basing Amadi, Rehabilitation Center Singbu Oirabasu, Paisa Yenglaga Toklak Pra Haibasimuna Yengbasuma Tautai, Nisaga Mari Lena Basing, Machadagi Hauraga Acho Basing Su, Faraga Lamkang the Paisa Karana Yasina Kibataragadi, Lamda Masida Sukara Dedum Lay Hobatabani, Haraduna, Masida victim Oyogadaribase, Hogala Klibana Haro Sing, Mahiro Sing Haiki. Sila marak sila paisa ka rehabilitation center ka bubuo ay buhay na ba kayo sa mga iwanan dito kasi patuloy mo organizing sa bubuo at saka masusi para ga lamhang na lamyahay na siya na piyaga yasan na yung imonga iwan na ko'y politician sa bubuo at saka sa level na ay hajan to lang unik kayo sa mga iwanan dito